ꯆꯥꯎꯔꯦꯜ ꯊꯥ ꯑꯃꯃꯨꯛ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯕ ꯃꯈꯩ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯈꯔ ꯊꯨꯅ ꯌꯧꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯂꯝꯕꯤ ꯀꯥꯏꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ꯔꯦꯗ, ꯌꯧꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯦ꯫ ꯂꯝꯍꯥꯡ ꯑꯁꯤꯃꯇꯪꯒ ꯐꯥꯎꯗꯣꯛꯂꯕꯗꯤ ꯌꯧꯔꯅꯤꯁꯦ꯫ ꯆꯥꯎꯔꯦꯜ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯀꯕꯣꯛꯂꯩꯒ ꯇꯣꯝꯕꯤ ꯁꯅꯥꯒꯅ ꯀꯩꯊꯦꯜ ꯇꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯑꯁꯤꯗ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯀꯕꯣꯛꯂꯩꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯆꯦ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯥꯒꯤꯁꯦ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯕ ꯑꯣꯏꯔ ꯃꯥꯜꯂꯦ." ꯇꯣꯝꯕꯤ ꯁꯅꯥꯅꯁꯨ ꯎꯔꯦ꯫ "ꯃꯥꯅꯤꯅꯦ ꯀꯕꯣꯛꯂꯩ, ꯑꯁꯤꯗꯤ ꯆꯥꯎꯔꯦꯜꯅꯤꯅꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ?" "ꯏꯆꯦ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯁꯣꯏꯗꯅ ꯋꯥꯊꯣꯛꯄ ꯇꯥꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯥꯒꯤꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯂꯥꯛꯏꯅꯦꯍꯦ, ꯌꯨꯝꯗꯁꯨ ꯏꯕꯨꯡꯉꯣ ꯁꯧꯔꯥ ꯂꯩꯍꯧꯏ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ?" "ꯏꯆꯦ, ꯌꯨꯝꯗ ꯑꯣꯏꯅ ꯊꯨꯅ ꯍꯜꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯍꯪꯂꯛꯂꯒ ꯆꯨꯝꯅ ꯁꯨꯝ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯨꯝꯅꯅꯕ." "ꯉꯥꯏꯈꯣꯗ ꯀꯕꯣꯛꯂꯩ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯂꯥꯡꯂꯦꯟꯁꯦ ꯌꯨꯝꯗ ꯂꯩꯍꯟꯗꯕ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯃꯥꯅꯤ꯫ ꯁꯦ, ꯁꯨꯝꯗꯧꯔꯁꯤ, ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯍꯧꯏꯗꯅ, ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛꯇ ꯂꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟꯗ ꯎꯍꯜꯂꯁꯤ꯫ ꯃꯗꯨꯀꯥꯟꯗꯨꯗꯅꯦ ꯅꯪꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯠ ꯍꯦꯛꯇ ꯅꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ." "ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ, ꯏꯕꯨꯡꯉꯣ ꯁꯧꯔꯥꯅ ꯑꯃꯨꯛ ꯋꯥ ꯐꯔꯛ ꯇꯥꯔꯛꯑꯗꯤ?" "ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯃꯥꯗꯤꯅꯦ ꯂꯥꯡꯂꯦꯟꯁꯦ ꯄꯥꯝꯕꯅ ꯂꯣꯏꯔꯕꯅꯤ, ꯃꯥꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ." "ꯑꯁ ꯏꯆꯦ, ꯑꯣꯟꯊꯣꯛꯅ ꯂꯨꯗꯣꯔꯤꯗ ꯑꯩꯕꯣ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯃꯛꯇꯣ ꯀꯩꯁꯨ ꯇꯧꯔꯣꯏ." ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯁꯨꯝ ꯅꯛꯁꯤꯜꯂꯛꯏꯅꯦ ꯅꯪꯕꯣ꯫ ꯁꯦ, ꯏꯅꯦ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯆꯪꯗꯨꯅ ꯂꯨꯝꯁꯤ꯫ ꯆꯥꯎꯔꯦꯜꯁꯦ ꯃꯥ ꯍꯥꯟꯅ ꯌꯨꯝꯗ ꯆꯪꯍꯟꯈꯣ." ꯍꯩꯁꯤꯡꯕꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯂꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ "ꯁꯦ, ꯁꯤꯗ ꯂꯩꯔꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯇꯞꯊꯧ, ꯅꯪꯉꯣꯟꯗꯗꯤ ꯍꯦꯟꯅ ꯐꯒꯗꯧꯔꯤꯕꯅꯤ, ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ." ꯃꯈꯣꯏ ꯑꯅꯤ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ "ꯏꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯣ ꯎꯕ ꯐꯪꯂꯒꯅꯤꯀꯣ, ꯅꯨꯡꯉꯥꯏꯔꯦꯗ." ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯁꯅꯥꯒ ꯀꯕꯣꯛꯂꯩꯒꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯍꯥꯏ, "ꯅꯪ ꯐꯠ ꯆꯪ, ꯑꯗꯨꯒꯅꯦ ꯋꯥ ꯃꯦꯜꯂꯨ, ꯑꯩꯗꯤ ꯆꯪꯂꯔꯣꯏꯒꯦ꯫ ꯑꯩ ꯑꯃꯨꯛ ꯆꯪꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯌꯥꯝꯕ ꯇꯥꯔꯦ꯫ ꯀꯕꯣꯛꯂꯩ, ꯅꯪ ꯊꯨꯅ ꯆꯪꯉꯨ." "ꯍꯣꯏ ꯏꯆꯦ, ꯑꯩꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯨꯔꯒꯦ." ꯇꯣꯝꯕꯤ ꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ, ꯏꯃꯥ ꯏꯄꯦꯝꯃ, ꯃꯥꯒꯤ ꯆꯥꯎꯔꯦꯜ ꯍꯥꯏꯕ ꯅꯨꯄꯥꯁꯤꯁꯨ ꯉꯁꯤꯃꯛ ꯂꯥꯡꯐꯩ ꯍꯜꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ, ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯁꯅꯤ, ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯍꯧꯔꯒꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯪꯉꯤ꯫ ꯃꯄꯥꯜꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯃꯍꯥꯛ ꯈꯔ ꯃꯈꯩ ꯌꯦꯡꯉꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯟꯗꯨꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯏꯃꯥ ꯏꯄꯦꯝꯃ, ꯌꯥꯝ ꯉꯝꯃꯤꯀꯣ!" ꯆꯥꯎꯔꯦꯜ ꯃꯆꯤꯟꯗꯨꯃꯛꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ꯫ "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯃꯛꯅ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ!" ꯆꯥꯎꯔꯦꯜ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯦ꯫ ꯀꯕꯣꯛꯂꯩꯅ ꯃꯈꯥ ꯇꯥꯏ, "ꯃꯍꯥ ꯇꯧꯉꯝꯕꯤ ꯃꯆꯥꯅꯤꯀꯣ ꯃꯁꯦ꯫ ꯑꯩꯅ ꯊꯕꯛ ꯑꯃꯇꯪ ꯆꯠꯊꯣꯛꯂꯤꯉꯩ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯀꯧꯁꯤꯟꯗꯨꯅ ꯏꯔꯥꯡ ꯇꯧꯕ!" ꯁꯧꯔꯥ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ, "ꯑꯣ, ꯏꯅꯥ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯑꯁꯤꯗꯒꯤ ꯊꯦꯝꯅꯧꯗꯨꯅ ꯅꯪꯗꯤ ꯁꯦꯜ ꯇꯥꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯍꯩ, ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ? ꯂꯝꯀꯦꯠꯄꯤ! ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯖꯠ ꯃꯣꯠꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯃ, ꯇꯨꯀꯠꯆꯩꯗ!" ꯆꯥꯎꯔꯦꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯒꯤ ꯊꯣꯠꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯔꯨꯏ꯫ "ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩꯔꯣ ꯃꯁꯤꯕꯨ? ꯍꯥꯏꯌꯨ, ꯅꯪꯒꯤꯁꯦ ꯅꯄꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯅꯗꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯈꯟꯖꯔꯤꯕ, ꯑꯗꯨꯒ ꯅꯪꯗꯤ?" ꯀꯕꯣꯛꯂꯩ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ "ꯀꯂꯛꯄꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯃꯈꯥ ꯇꯥꯅ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯤꯟꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏ, "ꯑꯩꯅ ꯐꯅ ꯉꯥꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ..."
ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯂꯧꯕ ꯅꯠꯇꯦ ꯌꯥ ꯆꯪꯂꯛꯄꯗꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯀꯧꯗꯨꯅ ꯎꯅꯔꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯟꯗꯨꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯇꯨꯀꯠꯆꯩ ꯅꯃꯥ ꯑꯁꯤꯕ ꯑꯗꯨꯁꯨ ꯅꯪꯒꯤ ꯂꯝꯆꯠ ꯑꯁꯤꯒꯨꯝꯅ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤꯌꯦ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩ ꯂꯥꯡꯂꯦꯟ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯊꯗꯨꯅ ꯀꯞꯂꯤ ꯆꯥꯎꯔꯦꯜꯅ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯆꯠꯂꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯕꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯜꯂꯤ ꯂꯥꯡꯂꯦꯟ ꯂꯩꯃꯥꯏꯗ ꯊꯨꯏ ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ ꯕꯥꯕꯥ ꯅꯆꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯕꯥꯕꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯅꯆꯥ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯂꯩꯇꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯃꯤꯠꯃꯛꯅ ꯎꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯤꯌꯦ ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯥꯕꯥ ꯅꯆꯥꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯕꯥ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯃꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯏꯕꯦꯝꯃ ꯂꯩꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗꯒ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯏꯃꯥꯇꯣꯟ ꯅꯆꯥꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯅꯆꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯏꯃꯥꯇꯣꯟꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗ ꯑꯩꯕꯨ ꯊꯣꯛꯍꯟꯕ ꯅꯠꯇꯕ꯭ꯔꯣ ꯑꯩꯕꯨ ꯕꯗꯅꯥꯝ ꯄꯤꯕ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯍꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥꯇꯣꯟ ꯅꯪꯅ ꯅꯠꯇꯕ꯭ꯔꯥ ꯀꯔꯤ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕ ꯁꯥꯔꯗꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯏꯔꯥꯡꯅ ꯃꯥꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕ ꯁꯥꯕ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯗꯝ ꯗꯝ ꯐꯨꯏ ꯂꯥꯡꯂꯦꯟ ꯇꯁꯦꯡꯅ ꯃꯊꯃꯣꯏꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯃꯍꯥꯛꯄꯨ ꯃꯃꯥꯇꯣꯟꯅ ꯑꯗꯨꯒꯨꯝꯅ ꯃꯔꯥꯜ ꯁꯤꯖꯤꯟꯕ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯎꯍꯟꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯃꯥꯇꯣꯟ ꯅꯪꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯀꯌꯥꯔꯛ ꯇꯧꯕꯤꯔꯕꯁꯨ ꯏꯃꯥꯇꯣꯟꯒꯤ ꯃꯊꯛꯇ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯗ ꯇꯨꯃꯤꯟꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕꯗꯤ ꯇꯧꯕꯤꯒꯅꯨ ꯂꯝꯆꯠꯅ ꯏꯃꯥꯇꯣꯟꯅ ꯃꯣꯠꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯗꯤ ꯌꯥꯔꯣꯏ ꯑꯍꯤꯡ ꯀꯌꯥꯅꯣ ꯏꯃꯥꯇꯣꯟꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗꯕꯗꯣ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯣ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯂꯦ ꯃꯈꯥ ꯇꯥꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯊꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯀꯤꯖꯩ ꯃꯇꯧꯗꯗꯤ ꯀꯌꯥꯗ ꯊꯣꯠ ꯃꯦꯡꯂꯤꯕꯅꯣ ꯑꯗꯨꯒ ꯂꯝꯆꯠꯇꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯕꯣ ꯀꯕꯣꯛ ꯂꯩꯅ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯉꯤ ꯂꯥꯡꯂꯦꯟꯅ ꯀꯞꯅ ꯀꯞꯅ ꯕꯥꯕꯥ ꯅꯆꯥꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯕꯥ ꯅꯆꯥ ꯂꯥꯟꯗꯕ ꯑꯁꯦꯡꯕꯅꯤ ꯆꯥꯎꯔꯦꯜ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯨꯗ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯊꯣꯛꯏ ꯊꯣꯡꯒꯥꯜꯗ ꯃꯍꯥꯛꯄꯨ ꯊꯝꯃꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦꯔꯥ ꯀꯗꯥꯏꯗꯅꯣ ꯆꯠꯇꯨꯅ ꯂꯩꯒꯦꯔꯥ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯨꯔꯣ ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯂꯦ ꯂꯥꯡꯂꯦꯟ ꯄꯦꯟꯅ ꯀꯞꯆꯩ ꯅꯨꯡꯒꯥꯏ ꯆꯦꯒꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯩ ꯕꯥꯕꯥ ꯅꯪꯃꯛꯅ ꯅꯆꯥꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯕꯥꯕꯥ ꯑꯩ ꯕꯥꯕꯨꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯅꯆꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯪꯅ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯕ ꯕꯥꯕꯥ ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯆꯥ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯕꯥꯕꯥ ꯅꯪ ꯀꯕꯣꯛ ꯂꯩꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯃꯈꯣꯏ ꯃꯄꯥ ꯁꯦ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯁꯤ ꯆꯥꯎꯔꯦꯜꯅ ꯅꯨꯄꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯑꯩ ꯁꯤꯅꯤꯡꯂꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯥꯏ ꯑꯁꯦ ꯊꯥꯡꯇꯣꯛꯂꯒ ꯑꯩꯅ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯅꯤ ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯗ
ꯅꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯔꯣ? ꯃꯆꯦ ꯑꯁꯤꯒꯤ ꯁꯥꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯕꯣꯛꯈꯣꯏꯗ ꯂꯩꯈꯤ꯫ ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠꯄꯨ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯃꯤꯠꯃꯛꯅ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯅꯨꯄꯥ ꯅꯍꯥ ꯀꯧꯗꯨꯅ ꯎꯅꯔꯤꯕ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯏ, ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯐꯨꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯃꯄꯨꯛꯅꯤꯡ ꯑꯣꯟꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯥ ꯁꯤꯈ꯭ꯔꯕꯅꯤ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ꯫ ꯁꯦ, ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯣ꯫ ꯀꯕꯣꯛꯂꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯥꯕꯒꯤ ꯆꯤꯟꯕꯥꯜ ꯂꯥꯏꯌꯦꯡꯗ ꯁꯣꯟꯕ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ ꯕꯥꯕꯥ꯫ ꯕꯥꯕꯥ, ꯏꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯗ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯖꯕ ꯄꯟꯊꯧ ꯎꯔꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯐꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯊꯥꯗꯨꯅ ꯇꯣꯛꯂꯤ꯫ ꯕꯥꯕꯥ, ꯅꯆꯥ ꯍꯥꯏꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯄꯥꯕꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯑꯃꯨꯛ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ ꯃꯈꯣꯡꯗꯨ ꯃꯈꯥ ꯄꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯏꯇꯥ ꯂꯥꯡꯂꯦꯟꯅꯤꯅꯦ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ? ꯃꯁꯥꯁꯦ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯏꯗ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯍꯦꯛ ꯎꯔꯦ꯫ ꯅꯪ ꯀꯞꯄꯤꯔꯣ? ꯂꯥꯡꯂꯦꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯈꯨꯝꯃꯤ, ꯀꯞꯇꯦꯗ꯫ ꯀꯩꯅꯣ ꯀꯞꯇꯦ ꯍꯥꯏꯕꯕꯣ? ꯀꯞꯂꯤꯁꯤꯗꯤ꯫ ꯑꯩ ꯀꯞꯄ ꯅꯠꯇꯦꯗ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦꯗ꯫ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯆꯠꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯂꯥꯡꯂꯦꯟ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯇꯥ, ꯑꯩ ꯆꯠꯂꯤꯕꯅꯤ꯫ ꯏꯈꯣꯡ ꯑꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯩ ꯆꯠꯂꯤꯕꯅꯤ꯫ ꯆꯠꯈ꯭ꯔꯒꯦ, ꯑꯩ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯒꯦ꯫ ꯏꯈꯣꯡ ꯑꯁꯤꯅ ꯄꯨꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯇꯁꯦꯡꯅ ꯆꯤꯡꯅꯔꯤ꯫ ꯏꯃꯥꯇꯣꯟꯅ ꯅꯪꯉꯣꯟꯗ ꯐꯨꯕ꯭ꯔꯥ? ꯐꯨꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯁꯦ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ꯫ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯅꯁꯨ ꯎꯔꯦ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯁꯦ, ꯑꯩꯈꯣꯏꯗ ꯆꯪꯁꯦ꯫ ꯊꯣꯏꯕꯤꯅ ꯃꯇꯥ ꯂꯥꯡꯂꯦꯟꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯦ, ꯐꯃꯨꯡꯁꯤꯗ ꯐꯝꯃꯨ꯫ ꯍꯤꯞꯀꯦ ꯍꯥꯏꯔꯕꯁꯨ ꯍꯤꯞꯇꯣꯛꯎ꯫ ꯂꯥꯡꯂꯦꯟ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯊꯣꯏꯕꯤꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯏꯃꯥ ꯍꯜꯂꯛꯑꯒ ꯋꯥ ꯈꯟꯅꯔꯒꯦ꯫ ꯂꯥꯡꯂꯦꯟ ꯍꯤꯞꯅ ꯍꯤꯞꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯁꯦꯕ, ꯇꯣꯛꯑꯣꯕ, ꯀꯞꯀꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯕꯁꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯆꯥꯎꯔꯦꯜ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯥꯒꯤꯗꯃꯛ ꯈꯟꯕ ꯍꯧꯅꯗꯦ꯫ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯕꯅꯤ, ꯁꯤꯈ꯭ꯔꯕ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯜꯂꯝꯕ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯕ ꯃꯊꯧ ꯇꯥꯗꯦ꯫ ꯅꯨꯄꯤ, ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯍꯜꯅꯤꯅꯦꯍꯦ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯈ꯭ꯔꯤꯕ꯫ ꯅꯪꯅꯗꯤ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯤꯕ, ꯃꯥꯅꯗꯤ ꯅꯪꯕు ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯗꯦꯅꯦꯍꯦ꯫ ꯃꯥꯒꯤ ꯋꯥ ꯉꯥꯡꯅꯔꯒꯨꯝꯁꯤꯗ꯫ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯕ ꯅꯝꯕꯣ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯂꯩꯕꯤꯔꯛꯈꯤꯕ ꯑꯍꯟꯕ ꯐꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯍꯥꯏ, ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯩꯅ ꯂꯩꯕꯤꯔꯛꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯏꯟꯕꯗꯤ ꯐꯪꯂꯔꯣꯏꯀꯣ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯦ, ꯅꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯂꯩꯔꯤꯁꯤꯗꯤ ꯃꯉꯣꯟꯗ ꯀꯣꯛ ꯏꯜꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯃꯆꯨꯁꯤꯅ ꯀꯩꯅꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯅꯤ꯫ ꯀꯗꯥꯏ, ꯑꯩ ꯌꯦꯡꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤ ꯑꯗꯨ ꯂꯧꯏ꯫ ꯐꯤ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯍꯜꯂꯁꯤꯀꯣ ꯃꯁꯦ꯫ ꯑꯩꯅ ꯍꯌꯦꯡꯃꯛ ꯃꯕꯣꯛ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯨꯔꯒꯦ꯫ ꯆꯥꯎꯔꯦꯜ ꯆꯞ ꯌꯨꯡꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯐꯤ ꯑꯗꯨꯕꯨ ꯊꯨꯞꯆꯤꯟꯗꯨꯅ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯑꯃꯠꯇ ꯆꯥꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯈꯔ ꯆꯥꯅꯅꯕ ꯇꯧꯁꯤ꯫ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫
ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ? ꯃꯥꯒꯤꯗꯃꯛ ꯆꯔꯥ ꯍꯦꯟꯕ ꯍꯧꯅꯗꯦꯗ. ꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯁꯤꯈ꯭ꯔꯕ. ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ. ꯅꯨꯄꯤ, ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ. ꯀꯕꯣꯛꯂꯩ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯗ꯭ꯔꯦ. ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ. ꯀꯕꯣꯛꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ. ꯆꯥꯎꯔꯦꯜꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯁꯤ ꯂꯩꯔꯝꯒꯅꯤ? ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯅꯦꯍꯦ. ꯀꯕꯣꯛꯂꯩꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯃꯃꯥꯡꯗ ꯊꯥꯡꯗꯣꯛꯏ. ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯂꯩꯔꯤ. ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯃꯍꯥꯛ ꯆꯥꯏ. ꯀꯔꯤꯒꯤ ꯆꯔꯥ ꯍꯦꯟꯕ? ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ. ꯅꯨꯡꯉꯥꯏꯔꯦꯗ ꯃꯥ ꯂꯩꯇꯕꯁꯦ. ꯌꯨꯝ ꯑꯁꯦ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ. ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ? ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯁꯨꯝꯅ ꯍꯥꯏꯖꯩ. ꯃꯥꯒꯤ ꯊꯣꯛꯄ ꯀꯗꯥꯏꯗꯅꯣꯃ ꯂꯩꯖꯔꯁꯅꯤ. ꯍꯌꯦꯡꯁꯦ ꯏꯆꯦ ꯇꯣꯝꯕꯤ ꯁꯅꯥ ꯍꯣꯏꯗ ꯆꯠꯂꯒꯦ. ꯏꯕꯨꯡꯉꯣ ꯁꯧꯔꯥꯒ ꯋꯥꯁꯦ ꯇꯥꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯥꯔꯣꯏ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯃꯁꯤꯅ ꯁꯣꯏꯗꯅ ꯐꯔꯅꯤ. ꯀꯕꯣꯛꯂꯩ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯔꯤ. ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯔꯤ. ꯏꯇꯥ, ꯅꯪꯕꯨ ꯆꯥꯛ ꯈꯔ ꯆꯥꯁꯤꯗ. ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯇꯥ. ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ. ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯖꯗꯦ. ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯏ. ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ ꯂꯩꯔꯤ. ꯑꯁꯨꯝꯅ ꯃꯇꯝ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ. ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯒꯨꯝꯅ ꯇꯧꯔꯛꯏ. ꯂꯥꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯏ. ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ. ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯃꯪꯂꯥꯟꯗꯅꯤ. ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯔꯧꯕꯒꯤ ꯋꯥꯉꯥꯡ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ. ꯁꯈꯤꯅ ꯍꯥꯏ, ꯅꯪꯕꯨ ꯃꯄꯥ ꯑꯃꯔꯣ? ꯅꯪꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯕꯨ ꯊꯥꯖꯕ ꯉꯝꯗꯦ. ꯅꯆꯥꯕꯨ ꯅꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯗꯤ ꯃꯤ ꯅꯠꯇꯦ. ꯆꯥꯎꯔꯦꯜꯅ ꯇꯞꯅ, ꯁꯈꯤ, ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯗꯤ ꯄꯪꯗꯕꯅꯤ. ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯊꯥꯖꯕ ꯅꯪꯉꯤ. ꯉꯁꯤꯗꯣ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯦꯗꯅ. ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕ ꯅꯪ ꯃꯆꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨ. ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯀꯟꯃꯜꯂꯤ ꯁꯈꯤ. ꯅꯪ ꯑꯩꯕꯨ ꯑꯗꯨ ꯍꯥꯛꯅ ꯁꯥꯎꯈꯤꯅꯨ. ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ. ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯑꯣ, ꯏꯆꯥꯒꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ. ꯄꯂꯦꯝꯅꯁꯨ ꯊꯥꯗꯣꯛꯂ, ꯄꯟꯊꯧꯅꯁꯨ ꯍꯨꯟꯗꯣꯛꯂ, ꯅꯪꯗꯤ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯕꯣꯏ. ꯅꯠꯇꯦ ꯅꯠꯇꯦ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ. ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯌꯦ. ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ. ꯁꯈꯤ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ. ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯇꯞꯊꯕ? ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯣꯏ. ꯃꯤꯀꯨꯞ ꯑꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯏ. ꯃꯁꯤꯗ ꯆꯥꯎꯔꯦꯜꯅ, ꯁꯈꯤ, ꯁꯈꯤ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯈꯤ. ꯆꯥꯎꯔꯦꯜ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯤ. ꯃꯊꯟꯇ ꯍꯥꯏꯖꯩ. ꯑꯩꯒꯤ ꯁꯈꯤꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯁꯈꯤ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯨꯑꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯃꯄꯥꯟ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯑꯣ, ꯁꯈꯤ, ꯅꯪꯗꯤ ꯑꯩꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯕꯣꯏ. ꯁꯈꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ. ꯑꯩꯅ ꯏꯆꯥꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯗꯥꯔꯤ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯐꯤꯅ ꯈꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ. ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯂꯥꯡꯂꯦꯟ ꯗꯥꯔꯤ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯝꯕꯅꯤ. ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛꯇ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ. ꯆꯥꯎꯔꯦꯜ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯔꯤ. ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤ, ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ. ꯂꯥꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯍꯥꯏ, ꯕꯥꯕꯥ, ꯑꯩ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ. ꯃꯁꯤꯗ ꯆꯥꯎꯔꯦꯜꯅ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯈꯪꯗꯦ, ꯑꯩꯅ ꯏꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯃꯐꯝ ꯑꯗꯨꯗ. ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥ ꯂꯥꯜꯂꯤ. ꯏꯄꯥꯅ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦꯅꯦꯍꯦ. ꯕꯥꯕꯥ. ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ. ꯑꯗꯨꯒ ꯀꯞꯆꯩ. ꯅꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯃꯥꯅ ꯅꯪꯕꯨ ꯏꯄꯥꯒꯤ ꯈꯨꯠꯇ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ. ꯅꯃꯥꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯏꯄꯥꯅ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯂꯥꯡꯂꯦꯟ, ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦꯅꯦꯍꯦ.
Baba, apang minachana lahan bangagtani. Ichagi miludagi pirang amata sindahaloi hain ipana wasakkibato. Ipa, wasak adubu kauthuklureni he. Amam angal khairib yoi mayai taudan angan bamana khangsa. Ichabu mirai rubagi chairak ado. Lemnamak ipana phangbo oige ko. Mfam asida chaurel na sakriba wasak asi achamba wasak natte. Wasak asigi marumda punsigi milu pirang kaya amasu ifut oina chintharakhigani. Chaurel na lao ipaga imungda changsi. Imungda nungaina pothararo lao. Baba, ay imabu kisay. Imatunbo yam kisay baba. Ichagidamakta ipalirisidi. Lao lao, kigano. Mase, nangi na yumni. Nangi asyang manayumni ni he. Baba, asum taw na chaurel na machabo kondo na imungda pusin biraklami. Mathangi numit ni. Kabok lay na langlen mayumda amuk layre haibasi khangle. Mabukningda sum na khali. Karam kanda yum masida halaktuna amuk layram libano. Ngarang numidang phawbadi lehawdabani. Ay di bako, ay hairisini. Ay na di malay te kaina yam haraw jaruraga. Mapa sina kaushiliba soidana oiramgani. Machanupi asina yumda sum layre haina khallo. Mana mapa asida aigi maramda pauloina tamlo. Ay di adum sibagi wani ne. Mahag yumba sida lehenba sukya yade. Wapamase iche tombi sanaga tana hobuna phagani. Kabok lay hoy ni maini hairamda yumadudagi thorakle. Mache tombi sana hoy tamna chatlami. Mangol aduda kabok lay amadi tombi sana makoy ani famduna wari sanari. Kabok lay na hai. Ho ngarang do tanto urabani thongal phawba. Mangak ado paiduna. Numidang phawdi lakhawdabani. Nongalakpada imungda tumduna layramne. Wa haiba busini. Tombi sana na amo hai. Adudi hai sinadi chauril na lokshin badai ko. Iche, makoy mapa macha anigi mari se thabat amukta thadatrabadi yaroi dori. Natradine ayoina ipamda yorokpa soiroi. Aina tawriba mangonda otliba pumnamak ase mapada mahakna loina tamthoi haina khalu. Ai adum pasana ipamda yoba tabani. Hey, adu boba. Hauji, aikoi anina tawgadaba asibu karino. Tawgadaba haibabu mapa macha ani ase nungsina handaba. Ngai khoda kabokle. Ibungo sauragi wafamna kamdoba. As khangdre da iche. Aine kokase pokhaidoraba jani. Laitin khurumluraga karisu kanaroida. Adugi sarukne langlense saurada lehenba. Masinatana upai amata leiraroi. Ngarangsu oidaduna toki. Amuk toki se haibrani iche. Adumadi tawragumsi. Se. Aina ne ibungo saurada langlense nangi thokpa ngamnanaba pharo haina hairage. Mana thokpa mi nekera khotkera phajarasani kaidorage. Haima madusu yayi. Se sumdawrase hayengse aina mabu awangpat asida nga pharujo haina tharage. Nangna ne ibungo saurada pawsi piko. Mi kharasu loinara o hayo. Aduga ne mana thokpa adum phajarasani. Adumna tawrase. Adudi soiranu ko iche. Soilakanu ko. Hoi hoi. Nangdane soidana batawro. Phari. Adudi ayamuk chakragi. Asumna saro omo makoy anina sinakirami. Kaboklay tombi sanagi mayumdagi tholaktuna mapamlomda amuk yamna thuna chatle. Mapam yaure. Mamabu kawi. Ima! Ho ima! Ayla iye! Tampak na. Ichalak libra. Jango. Nachanupi sulaybani. Ima, ay pamaroygi. Ichanupi lobo laklibani. Maputo na ay chakragi. Nang nalakpa sinako, ing natapna amukta hek lakti. Nga di pamko kay dorage. Oko na pamalagi. Hojik ay matayam na sari bazani. Kaday no ngang dubo. Asi haido na machanupi bu kawi. Imagi sanatombi ima lae. Nang mutoro ni he. Sanatombi mamagi makol tabado da mapana thore Ima, nang lairo. Nang hojik yum chaladabani. Napinarol yum silu. Hoi ima. Sanatombi haraw na imong da changke kabok layna mamabu yengduna hai. Ho ima.
ꯃꯄꯥꯗꯣ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯎꯔꯦ ꯏꯆꯥꯁꯤꯗ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯅꯨꯄꯤ ꯑꯍꯜꯅ ꯊꯝꯕꯤꯔꯝꯕ ꯃꯆꯥ ꯑꯗꯨꯒꯤꯅꯤꯗꯅ 이베마 ꯅꯪꯁꯤ ꯑꯉꯥꯡ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯆꯥꯃꯛꯅꯤ ꯈꯜꯂꯒ ꯍꯦꯛ ꯐꯖꯅ ꯌꯣꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯀꯔꯤ ꯋꯥꯅꯣꯗ ꯏꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯨ ꯀꯝꯁꯤꯜꯂꯛꯑꯦ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯟꯕ ꯀꯥꯏꯗꯨꯗꯤꯅꯦ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏ ꯑꯣ ꯅꯪꯒꯤ ꯃꯆꯤꯡꯁꯤꯗꯤꯀꯣ ꯂꯩꯈꯤꯗ꯭ꯔꯕ ꯅꯕꯦꯟꯗꯣ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯣ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯈꯩꯅꯦ ꯅꯤꯡꯕ ꯍꯦꯛ ꯊꯨꯡꯗ꯭ꯔꯤꯈꯩ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯈꯣꯡꯖꯪꯗꯤ ꯁꯨꯡꯍꯟ ꯍꯟꯗꯣꯛꯑꯔꯣꯏ 이몽덕이 사나돈비도 ꯊꯣꯔꯛꯂꯦ 이마 ꯑꯩ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯗꯤꯅꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ 이마 ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅꯅꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯄꯥꯝꯗ ꯍꯜꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯐꯖꯅ ꯆꯠꯂꯨꯀꯣ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯄꯥꯕꯥꯎ ꯑꯩ ꯂꯥꯛꯑꯦ ꯍꯩꯃꯥ ꯑꯩꯗꯤ ꯏꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯄꯥꯕꯥ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯑꯦ ꯂꯩꯗꯗꯤꯀꯣ ꯏꯆꯥꯒꯤꯅꯅꯦ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯑꯦ 이제기디 ꯀꯩ ꯂꯩꯔꯛꯀꯦ ꯅꯆꯦꯒꯤꯅꯅꯦ ꯐꯤ ꯑꯃ ꯂꯩꯔꯛꯑꯦ ꯄꯥꯕꯥ ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯄꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯂꯤꯠꯀꯦꯕ ꯍꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯕꯣꯛꯂꯩ ꯁꯧ ꯂꯥꯎꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯀꯔꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯒꯦ ꯏꯃꯥ ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯩꯀꯣ ꯈꯣꯏꯗꯧꯁꯦ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯀꯕꯣꯛꯂꯩ ꯏꯁꯧ ꯂꯥꯡꯉꯤ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯑꯅꯤꯁꯤꯒꯤ ꯂꯝꯗꯥꯏꯗ ꯑꯩꯅ ꯂꯦꯞꯂꯤꯕꯅꯤꯀꯣ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯗ ꯍꯥꯏ ꯄꯥꯕꯥ ꯑꯗꯨꯕꯨꯔꯣ ꯏꯃꯥꯅꯅꯦ ꯏꯆꯦꯗ ꯆꯩꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯖꯥꯠꯅꯤ ꯏꯟꯖꯥꯡꯁꯨ ꯍꯩꯖꯜꯂꯦ ꯃꯁꯝꯁꯨ ꯐꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯍꯥꯏꯕ ꯃꯥꯅ ꯏꯆꯥꯕꯨ ꯐꯨꯔꯕ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯦ ꯆꯥꯕ ꯌꯥꯔꯅꯤꯌꯦ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯔꯛꯑꯦ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯂꯥꯛꯑꯝꯃꯦꯗꯅ ꯑꯧ ꯏꯆꯦ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯆꯦꯗꯤ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯆꯥꯎꯔꯦꯜ ꯃꯃꯤꯠ ꯑꯗꯨꯕꯨ ꯀꯨꯞꯇꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯄꯥꯕꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯣꯏ ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯤ ꯑꯗꯨꯕꯨꯔꯣ ꯄꯥꯕ ꯏꯃꯥꯅ ꯆꯩꯅ ꯐꯨꯕꯒꯤꯅꯦ ꯃꯈꯣꯡꯗ ꯃꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯦꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯈꯔ ꯆꯤꯡꯈꯠꯂꯤ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠ ꯑꯗꯨ ꯁꯠꯀꯟꯊꯣꯛꯏ ꯆꯥꯎꯔꯦꯜ ꯃꯃꯤꯠ ꯑꯗꯨꯅ ꯎꯍꯧꯔꯦ ꯃꯆꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯩꯅ ꯀꯟꯕꯒꯤ ꯗꯥꯛꯐꯝ ꯇꯥꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯨꯅ ꯈꯥꯝꯇꯦꯛꯂꯝꯂꯦ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯀꯞꯊꯣꯔꯛꯂꯦ ꯃꯄꯥꯅ ꯀꯞꯄ ꯑꯗꯨ ꯎꯔꯗꯨꯅ ꯄꯥꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯁꯦ ꯀꯞꯀꯅꯨꯕ ꯄꯥꯕꯥ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯏꯄꯥꯅ ꯅꯤꯡꯊꯤꯅ ꯅꯥꯎꯌꯣꯛꯄ ꯉꯝꯗ꯭ꯔꯦꯀꯣ ꯄꯥꯕꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯣꯛꯂꯩꯅ ꯈꯜꯂꯤ ꯏꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯍꯦꯛꯇ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯏ ꯂꯥꯡꯂꯦꯟ ꯍꯣ ꯂꯥꯡꯂꯦꯟ ꯅꯪ ꯁꯤꯗ ꯊꯨꯅ ꯂꯥꯎ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ ꯀꯕꯣꯛꯂꯩꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯏꯃꯥꯁꯦ ꯉꯁꯤꯗꯤ
ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯆꯥꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨꯅꯦ ꯃꯈꯣꯏꯅ ꯌꯣꯟꯕꯗꯨꯗꯤ ꯍꯥꯎꯇꯦ ꯑꯋꯥꯡꯄꯥꯠ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯩ ꯍꯥꯏ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯒ ꯉꯥ ꯈꯔ ꯐꯥꯔꯨꯆꯣ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ ꯃꯁꯤꯗ ꯀꯕꯣꯛꯂꯩꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯩ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ ꯅꯅꯥ ꯑꯗꯨ ꯄꯥꯟꯗꯕ꯭ꯔꯣ ꯑꯋꯥꯡꯄꯥꯠꯇ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯉꯥ ꯐꯥꯔꯨꯆꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟ ꯃꯃꯥꯇꯣꯟꯕꯨ ꯀꯤꯕꯗꯒꯤ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯈꯨꯠꯇ ꯂꯣꯡꯗ꯭ꯔꯥꯏ ꯃꯆꯥ ꯑꯃ ꯄꯥꯏꯔꯦ ꯃꯈ꯭ꯋꯥꯡꯗꯅ ꯇꯨꯡꯒꯣꯜ ꯃꯆꯥ ꯑꯃ ꯌꯦꯞꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯕꯣꯛꯂꯩꯅ ꯍꯥꯏꯖꯍꯧꯏ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯨꯔꯁꯅꯤ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯃꯊꯟꯇ ꯑꯋꯥꯡꯄꯥꯠ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯆꯠꯄꯅ ꯑꯋꯥꯡꯄꯥꯠꯇꯨ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯁꯤꯗꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯃꯥꯇꯣꯟꯅꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯑꯩꯕꯨ ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯈꯔ ꯈꯧꯇꯛ ꯆꯥꯏ ꯍꯣꯏꯗ ꯂꯥꯛꯂꯕꯅꯤꯅ ꯃꯄꯥꯜ ꯑꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯈꯣꯜꯂꯒ ꯉꯥ ꯐꯥꯕ ꯍꯥꯏꯕꯗꯨꯅꯤ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯂꯣꯡꯗ꯭ꯔꯥꯏ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯥꯠꯇ ꯀꯨꯝꯊꯔꯝꯃꯤ ꯉꯥ ꯈꯣꯟꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯁꯧꯔꯥꯅ ꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯁꯣꯏꯕꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯁꯣꯏꯗ꯭ꯔꯕꯅꯦꯃꯤ ꯃꯃꯥ ꯑꯗꯨꯅꯅꯦ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯄꯤꯕꯗꯣ ꯁꯨꯅꯅꯕ ꯄꯤꯒꯗꯕꯅꯤꯀꯣ ꯍꯣꯏꯗ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟꯕꯨ ꯐꯥꯔꯕ ꯑꯗꯨꯒꯅꯦ ꯁꯣꯝꯒꯤ ꯆꯤꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯔꯕ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯁꯨꯝ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯌꯧꯔꯦ ꯅꯨꯄꯥ ꯑꯃꯅ ꯄꯥꯠ ꯑꯗꯣꯝꯗ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨꯔꯣ ꯁꯧꯔꯥꯅ ꯌꯦꯡꯗꯨꯅ ꯃꯥꯅꯤꯅꯦ ꯑꯁꯤꯅꯤ ꯂꯥꯡꯂꯦꯟ ꯍꯥꯏꯁꯦ ꯃꯥꯅꯤ ꯐꯥꯗꯣꯏꯁꯦ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ ꯀꯅꯥꯃꯠꯇꯁꯨ ꯂꯩꯇꯦ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯟꯖ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯊꯣꯏꯅꯨꯒ ꯉꯥꯡꯕꯤꯇꯣꯟꯒ ꯍꯦꯛ ꯊꯦꯡꯅꯩ ꯊꯣꯏꯅꯨꯅ ꯀꯧꯏ ꯇꯥꯃꯥꯟꯖꯥ ꯀꯗꯣꯝꯗꯅꯣ ꯂꯝꯕꯤꯁꯦ ꯆꯤꯡꯅꯩꯗ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯃꯇꯝ ꯊꯥꯅꯈꯤꯕ ꯃꯥꯜꯂꯤꯗ ꯑꯃꯗꯨꯁꯨ ꯄꯥꯠꯂꯣꯝꯗ ꯆꯠꯈꯤꯕ ꯎꯏ ꯍꯥ ꯃꯥꯕꯣ ꯃꯊꯟꯗꯔꯣ ꯍꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯍꯟꯅꯤꯡꯗꯤꯌꯦ ꯑꯗꯨꯒꯤ ꯃꯊꯟꯇ ꯆꯠꯈꯤꯕꯅꯤ ꯍꯦꯔꯥ ꯄꯥꯠꯇꯕꯨ ꯃꯊꯟꯇ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ ꯀꯅꯥꯅ ꯈꯪꯖꯄꯣꯠꯅꯣꯗ ꯇꯥꯃꯥꯟꯖꯥ ꯊꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯄꯥꯠꯂꯣꯝꯗ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛꯆꯩꯀꯣ ꯇꯥꯃꯥꯟꯖꯥ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃꯇꯪ ꯂꯩꯔꯗꯤ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯍꯦꯛ ꯏꯟꯅꯈ꯭ꯔꯗꯧꯅꯤ ꯑꯩꯗꯤ ꯋꯥꯔꯨꯅꯨꯗ ꯊꯣꯏꯅꯣ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯟꯖꯥ ꯑꯋꯥꯡꯄꯥꯠꯂꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯅꯨꯒ ꯉꯥꯡꯕꯤꯇꯣꯟꯒꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯍꯥꯏꯕꯁꯦ ꯏꯇꯥ ꯂꯥꯡꯂꯦꯟꯁꯦ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯌꯦꯡꯉꯨꯅꯦ ꯍꯣꯃꯣꯅ ꯁꯦꯡꯉꯥꯎ ꯂꯥꯛꯏꯅꯤꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯧꯈ꯭ꯔ ꯃꯥꯜꯂꯤ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯌꯧꯔꯛꯄ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗ ꯇꯥꯏꯍꯦ ꯏꯕꯦꯝꯃ ꯌꯦꯡꯉꯨꯗꯅ ꯄꯥꯠꯀꯤ ꯇꯅꯧ ꯇꯅꯧꯔꯕ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤ ꯋꯥꯔꯤꯒ ꯁꯥꯕ ꯀꯥꯏꯗꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨꯅꯤ ꯉꯥꯡꯕꯤꯇꯣꯟ ꯊꯣꯏꯅꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯇꯝꯂꯝꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇ꯭ꯔꯤ ꯃꯁꯤꯗ ꯉꯥꯡꯕꯤꯇꯣꯟꯅ ꯁꯠ ꯈꯨꯝꯃꯤ ꯍꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯑꯃꯨꯆꯥꯎ ꯂꯩꯁꯤꯗꯤ ꯃꯥꯒ ꯀꯣꯛ ꯍꯣꯡꯂꯒ ꯂꯣꯏꯔꯦ ꯆꯠꯊꯣꯛꯑꯣꯗ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯄꯜꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯩꯒꯟꯕ ꯃꯤꯁꯦ ꯃꯋꯣꯏꯔꯦ ꯑꯩꯒꯤ ꯈꯌꯥꯠꯇ ꯄꯣꯞ ꯄꯣꯞ ꯇꯥꯔꯤꯁꯦ ꯑꯁ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯁꯣꯝꯗꯅ ꯁꯧꯔꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯦ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯠ ꯂꯦꯞꯄꯤ ꯁꯧꯔꯥꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯉꯥ ꯐꯥꯏꯔꯣ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯁꯠ ꯅꯣꯡꯈꯠꯂꯛꯂꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ ꯁꯧꯔꯥꯅ ꯋꯥ ꯃꯈꯥ ताई ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯥ ꯄꯨꯟꯅ ꯐꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯂꯥꯡꯂꯦꯟ ꯁꯧꯔꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯇꯥ ꯁꯧꯔꯥ
Karigino nangna aigi lambi asida asuk yamna yelisibo. Nate, nangbu thabak amta laitaba miro. Nangbu nuksijabagini. Nangi natungda koyani najabane. Masibu thabak laitabagini na haige hairo. Langren, se, aikoyani nga phaminasi. Aduga horen aikoida punna thonglaga charusiko. Asi haiduna saurado isingda kumthai. Langlen khongpham khara hantoi. Ta saura. Nangna ngasi tawisi kaino. Yam tuna kakhalo. Aikoyani nga phaminasi tawbani. Yadaba. Yade, chalu thuna. Aidi chaloi. Wahai asida Langlenna mahagoina mathakta kakhali. Aduga chatke tawi. Maduda mathakta lepliba nupa aduna Langlengi mamangda thadi. He, aigi lambi thado. Aigi lambi thadkano. Nupa anido makhol thokna noi. Saura mathakta kakhalakle. Langlengi manaktamna changsili. Langlen mathamoy adu pakhali. Lauge haina khanbusu makhoi nupa ngakta oikibana lauba ngamjade mahakna hai. Ta saura, aibu nachalmakni haina khanbiyo. Kanagi chal. Aigidi ichal amta laite. Langlen, ai nangmu thamoi sengna nusi. Nangbu nungaina aina thambigani. Se, aikhoida fazana oina aikhoida chalaseba. He hanuba, nana ngangibadu karino. Aibu nupini haiduna nangise aibu usitribara. Aidi nangbu kari tabayo usitoiba. Hey, nangna fana laurasu. Nangbu kanbinaba mi karamata mafam asida laite. Laubana kaisu kanare. Adugi sarukne yam lemna. Aina haibu mafam asi oina yabana phagani. Karigi, aidi nangna haiba yadoiba. Nang aigi nakta changsilakano. Saurana yamna karemnaba minok ama noktuna asumasum changsilai. Langlengi makut anidu taphai. Langlen chenthokpa sungamde. Pangal amata puthokpa sungamde. Makhol thokna di laujai. Kana kana leibage. Aibu mi phatta sigi makhutagi amukta kanbiyo. Kana kana leibage. Masi lauduna kasu tawrine. Mahakalak minaba miyoi sing aduda yengduna hai. Kanaroi. Jinglumda phaduna pukhrasi. Tanja asida manja pat adu yaushilakle. Mahakna yenglubada nupa kharana nupi amabu phaboi chingboi tawribadu ure. Asida lairibasibu kana kana. Makhoi gise nupi asi phananaba. Oh, nupi asi phananaba tawba soidanoigani. Lamhang asida kayadana yunguni he. Manja lauduna makhoi tamna chensili. Saura mamai onthorei. Masigi nupa ase amuk laine. Hey, nakoi ani changlagane mabu phugayo. Ai mabu chingduna puba horamage. Makhoi ani du thorakle. Saurana Langlen bu chingduna puki. Langlen makhol thokna lawi. Ta manja, ai bu mukta kanbiyo. Ai bu mukta kanbiyo. Hey, lauguno. Chase thuna. Manja mahaki mamangda thattuna lairiba nupa ani du bu phurami. Masama u phaba mathauna leiba manjani. Lairiba nupa ani du bu mahakna taptaba makai phurami. Nupa ani du mathwai mangba tare haiduna kanna chen khirami. Manja saurana phaduna puribadu Langleni haiba khangle mahakna lawi. Hey, bangdaba nangaiko. Saura mamai leiduna amu yengthorei. Manjana mahak tamna changsilaklibadu ure. Saurana karigino nangna matam pumnamakta aigi lambida yedibasibo. Yedibasibo kanana. Hojing matam masida masana yadabu nupibu phaduna pugani haina khaliba. Nangi wakhalada maduta thugairaga loi. Karisu leitaba nangumba amarasu aigi Langlenbu phananabu honaba. Nang wayase haiduna makhong khongpak aduna saurada phatkawi. Saura matungda khongpham khara hantoktuna tai. Langlen anthokle. Nakalda chenthokduna matai amada lepi. Mafam aduda manjaga sauraga kanna phunari. Saura manjagi mamai aduda sapu kanna thinjille. Manja mamai upsinduna tai. Minai macha. Nangumbanasu aigi lambida hanjina yekpa. Aise kanano haiba nang khangjaba male. Manja phok haugalai. Makhong aduna jeblapna sauragi makhong aduda kawi. Saura makhong adu break lai khaiduna lemaida tui. Manjana fanjong senduna saurabu phuba yaba phurami. Saura makut hanba karisu ngamdre. Manjana adumna phurakpa aduda mahakta sengna naare. Manjana hayo. Matungda Langlengi lambida nang yethigadra. Hayo. Yethigadra hayo. Saura mathwai macha adu mangba tare haiduna khumme. Aye chararoi. Matungda magi lambida aye mohana ye chararoi.
ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯌꯦꯠꯄ ꯊꯣꯛꯂꯝꯂꯕ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯑꯁꯦ ꯂꯧꯔꯦ ꯈꯪ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯂꯧꯔꯥ ꯍꯧꯒꯠꯂꯛꯏ ꯃꯈꯣꯡꯗꯨ ꯁꯦꯀꯧ ꯁꯦꯀꯧ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯥꯟꯖꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯃꯇꯥ ꯑꯁꯤꯅꯁꯨ ꯅꯨꯄꯤ ꯐꯥꯒꯅꯤ ꯀꯥꯏꯗꯅ ꯇꯥꯟꯅꯔꯒ ꯅꯞꯇꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯥꯡꯂꯦꯟꯂꯣꯝꯗ ꯂꯩꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯃꯥꯟꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯇꯥ ꯃꯥꯟꯖꯥ ꯁꯣꯛꯄ꯭ꯔꯥ ꯃꯥꯟꯖꯥ ꯃꯃꯥꯏꯗ ꯗꯥꯛꯐꯝ ꯈꯔ ꯇꯥꯏ ꯑꯗꯨꯕꯨ ꯈꯨꯝꯃꯤ ꯁꯣꯛꯇꯦ ꯃꯥꯏꯗ ꯏ ꯊꯣꯛꯄ ꯃꯥꯜꯂꯤ ꯌꯥꯅꯤꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯏ ꯃꯥꯟꯖꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯊꯟꯗ ꯃꯐꯝꯁꯤꯗ ꯆꯠꯂꯤꯕ ꯑꯩꯗꯤ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯪ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤꯒꯤ ꯀꯥꯎꯕꯅꯣ ꯅꯍꯥꯛꯇꯛ ꯑꯩꯁꯦ ꯃꯤꯍꯥꯠꯄ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯃꯥꯟꯖꯥ ꯑꯩꯇꯅ ꯅꯪꯒꯤꯗꯃꯛ ꯄꯪꯋꯥꯗ ꯋꯥꯖꯕꯅꯤ ꯅꯪꯅꯗꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕꯅꯤ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯛꯇ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯂꯦꯞꯂꯤꯀꯣ ꯂꯥꯡꯂꯦꯟ ꯃꯥꯟꯖꯅ ꯂꯣꯜꯂꯤꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯩ ꯇꯞꯅ ꯈꯨꯝꯃꯤ ꯂꯥꯏꯔ ꯑꯗꯣꯟ ꯃꯕꯣꯛꯁꯤꯗ ꯄꯂꯦꯝ ꯏꯃꯥꯇꯣꯟꯒꯤ ꯃꯤꯆꯩ ꯃꯈꯥꯁꯤꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯤ ꯂꯥꯡꯂꯦꯟꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯒꯤ ꯊꯃꯣꯏ ꯋꯥꯅꯅꯕꯅꯤ ꯇꯥ ꯃꯥꯟꯖꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯇꯥ ꯃꯥꯟꯖꯥ ꯊꯃꯣꯏ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯕ ꯉꯝꯗꯦ ꯍꯥꯏꯌꯨ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯄꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯜ नाइद्रꯕ ꯏꯄꯥꯛꯀꯨꯝꯕꯅꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯄꯤꯕ ꯉꯝꯖꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯁꯥꯠꯄꯤ ꯂꯩꯔꯥꯡꯅꯤ ꯂꯩꯍꯤ ꯆꯦꯟꯕꯤꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯕꯤꯒꯅꯨ ꯀꯂꯛ ꯌꯦꯡꯊꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁꯥꯠꯇꯨꯅ ꯂꯩꯖꯅꯤꯡꯉꯤ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜꯗꯤ ꯅꯪ ꯇꯥꯗꯕ ꯌꯥꯔꯣꯏ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯀꯗꯥꯏ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯔꯗ꯭ꯔꯥ इकंग थाओइदुना लेरबा पुंसिसे नुसी इरिक्सु खिकपिगे खल्लना अई मुक्तोनबा मपोक्ता नुसी लाइजा अदुना थमोइबु चंगजौ पाथोखनबदी नंगी थमोइदो अवा मैसा लांगनबनी अईगी मरमदा मियामना करी हाइने नंग इकाइदबरा ngangningba ngangna jasano hainingba haina jasano langle aidi nang munusi se yaroba thamanja kadai nangi khujengdo piro engonda khujeng baloinaduna nang aigi iralyaida chatkrase aigi thamoigi langleni haiduna miyam mangda lena jage langlen haifam khangde manjana mabu kayagi matik nungsijage haibasi maha khangdabasu natte adubu karigino khangdana magi thamoido sinaba ngamde langlen makut khujeng adu tingthokpagi mahuta maithong adu leithoki aduga makong kong thang adu thangduna chatpa hawi maduda manjana o chatlage haina khalaba phare langlen thangro nangi kong thang adubu langlen nangna aigidama khalakpa thoklaba nangi thamoida aibu nungsiba phawraklaba chahi cha kaya oisano nang mafam masida soidana amuk lauko nangidamak ai mafam masida thasige ahing phana oisano nangbu ngairamge ko langlen thamoi nungi maichakna karino thamoi magi pakhumna karino khangda thamoi kallaba nuja amagumna makong kong thang adu thangduna chatkirami manja pamu bi mana chatkiba maikaibu yengduna leihawi somdana kabok leimagi wakhal adudadi machanupi langlen mayumda halaklaroi haina khalami mapuroiba chawren thabak chatluba adu halakle chawrelna hai mama nachanupi di makhoibu leiba udini he nga phani haibra chatkiba mali e karigi nangdi ichabu nga phaba thariba karino habiriba sibo aina kari itik laiduna nangi nachanupi adubu nga phaba thaba ngamgadoribano sese aina pakon amatang haiba yaba nachanupi nate mana pata chatpabu karigi oini haibage nupa una boirangani dana nangna hari sibu kabokle ho thajabiraroi aina haiba wa amata makhoi mapana thajabiraroi mane aidi mama poktabini hai adugi haiba natida nang sidiko wa amata iningtamna haiba ngamdaba aisibu karin yamna thajabidragana
ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯂꯀꯥꯟꯗꯅꯦ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯕꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯀꯕꯣꯛꯂꯩꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯥꯏꯖꯩ, "ꯑꯦ, ꯀꯩꯗꯧꯔꯕ ꯁꯤꯗꯤ? ꯀꯩꯅꯣ, ꯃꯥꯕꯨ ꯐꯥꯎ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯀꯝꯗꯧꯔꯤꯕ ꯁꯤꯗꯤ? ꯃꯥꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯑꯦꯗꯅ?" ꯂꯥꯡꯂꯦꯟꯗꯨ ꯉꯥ ꯑꯃ ꯑꯅꯤꯇ ꯐꯔꯛꯏ꯫ ꯃꯍꯥꯛ ꯇꯞꯅ ꯆꯪꯂꯛꯏ꯫ ꯀꯕꯣꯛꯂꯩꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯁꯥꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯉꯥꯕꯨ ꯀꯌꯥꯝ ꯐꯔꯛꯑꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯑꯃꯅꯤꯇꯪ ꯐꯔꯛꯏ." ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯁꯥꯎꯗꯕ ꯁꯥꯗꯨꯅ, "ꯑꯩꯅ ꯉꯁꯥꯏꯅ ꯅꯪꯉꯣꯟꯗ ꯆꯠꯀꯅꯨ, ꯋꯥꯅꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯣ? ꯅꯪꯅꯅꯦ ꯆꯠꯆꯅꯤꯡꯈꯤꯕ ꯑꯁꯤꯅ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯝꯗꯣꯛꯆꯔꯨꯔꯣ." ꯂꯥꯡꯂꯦꯟꯗꯨ ꯏꯉꯛ ꯉꯛꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏꯍꯧꯏ, "ꯃꯗꯨꯒꯤ ꯁꯧꯔꯥ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗ ꯁꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯣ? ꯑꯗꯨꯛ ꯐꯖꯕ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯔꯒ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗ." ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯍꯥꯟꯅꯒꯨꯝꯅ ꯂꯥꯡꯐꯩꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ꯫ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯡꯒꯣꯜꯗ ꯂꯩ꯫ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯟꯗꯛꯇꯤ ꯏꯄꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ. ꯌꯥꯝꯂꯕꯗ ꯆꯌꯣꯜ ꯑꯃ ꯃꯉꯥꯏ. ꯏꯄꯥꯅ ꯅꯪꯒꯤ ꯐꯤ ꯑꯃꯁꯨ ꯂꯩꯗꯨꯅ ꯊꯝꯂꯕꯅꯤ. ꯍꯟꯗꯛ ꯂꯥꯛꯄꯗꯅꯦ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯀꯦ. ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯔꯝꯂꯔꯣꯏ. ꯍꯟꯗꯛꯇꯤꯅꯦ ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯏꯄꯥꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ." ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕꯤ, ꯏꯆꯥꯒꯤꯗꯤ ꯀꯔꯤ ꯂꯩꯔꯛꯎ ꯍꯥꯏꯕ?" "ꯕꯥꯕꯥ, ꯑꯩꯒꯤꯗꯤ ꯄꯥꯕꯅ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯔꯛꯄꯗꯣ ꯑꯗꯨꯝ ꯌꯥꯔꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯅ ꯊꯣꯛꯄ ꯑꯃ ꯂꯩꯔꯛꯂꯒꯦ." ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯀꯕꯣꯛꯂꯩ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯆꯥ ꯑꯅꯤꯁꯤꯒ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯐꯖꯅ ꯂꯩꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠꯅ ꯐꯩꯔꯞꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯀꯕꯣꯛꯂꯩ ꯐꯤ ꯑꯃ ꯏꯜꯂꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯪꯉꯤ, "ꯏꯃꯥ, ꯀꯗꯥꯏꯗꯅꯣ?" "ꯑꯣ, ꯊꯕꯛꯅꯤ, ꯊꯕꯛ ꯆꯠꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯍꯥꯛ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯦꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏ, "ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦ, ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯤꯁꯤꯕꯣ?" "ꯍꯣ, ꯋꯥꯗꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯆꯥꯎꯔꯦꯜ ꯂꯩꯕꯗꯨꯗ ꯆꯪꯕ ꯇꯜꯂꯕ ꯑꯩꯁꯨ ꯃꯥ ꯂꯩꯕꯗꯨꯗ ꯀꯔꯤꯝꯇ ꯆꯠꯊꯣꯛꯇ꯭ꯔꯤ꯫ ꯉꯁꯤꯕꯨꯗꯤ ꯃꯍꯥꯛ ꯂꯥꯡꯐꯩꯗ ꯆꯠꯈ꯭ꯔꯦ." ꯇꯣꯝꯕꯤ ꯁꯅꯥꯅ ꯄꯥꯎ ꯇꯝꯃꯤ꯫ "ꯅꯍꯥꯟꯒꯤꯗꯣ ꯄꯥꯠꯇꯨꯗ ꯐꯨꯅ ꯆꯩꯅꯕ ꯌꯥꯎꯔ ꯃꯥꯜꯂꯦ." "ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯑꯩꯅꯁꯨꯅꯦ ꯏꯕꯨꯡꯉꯣ ꯁꯧꯔꯥꯗ ꯃꯤ ꯈꯔ ꯄꯨꯔꯒ ꯆꯠꯂꯨ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯤ 2 ꯄꯨꯔꯒ ꯆꯠꯄꯖꯥꯠꯅꯤ꯫ ꯄꯥꯠꯇꯨꯗ ꯂꯥꯡꯂꯦꯟ ꯃꯊꯟꯇ ꯂꯩꯔꯝꯃꯦ ꯍꯥꯏ꯫ ꯃꯈꯣꯏ 3ꯅꯦ ꯂꯥꯡꯂꯦꯟꯕꯨ ꯍꯦꯛ ꯐꯥꯕꯒꯅꯦ ꯃꯥꯟꯖ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯠ ꯊꯥꯔꯛꯏ꯫ ꯃꯥꯟꯖ ꯑꯗꯨꯅ ꯃꯈꯣꯏ 3ꯃꯛ ꯂꯣꯏꯅ ꯐꯨꯔꯕꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯏꯕꯨꯡꯉꯣ ꯁꯧꯔꯥꯗꯣ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯀꯥꯏꯅ ꯀꯤꯍꯜꯂꯛꯂ ꯃꯥꯜꯂꯦ." "ꯃꯥꯟꯖ ꯍꯥꯏꯕ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ? ꯃꯥꯅ ꯀꯔꯤ ꯃꯊꯧ ꯂꯩꯗꯨꯅ ꯇꯧꯔꯤꯕ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯅꯣ?" "ꯑꯣ, ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯏꯆꯦ, ꯅꯨꯄꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩ ꯊꯕꯛ ꯇꯧꯒꯦ, ꯈꯪꯒꯅꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯗꯨꯁꯨ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ꯫ ꯑꯩ ꯇꯧꯒꯦꯕ, ꯌꯦꯡꯉꯣꯕ." ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕꯤ ꯀꯕꯣꯛꯂꯩꯅ ꯃꯇꯨ ꯁꯣꯜꯂꯕꯤ ꯂꯥꯡꯂꯦꯟꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯠꯇꯨꯅ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯤꯆꯩ ꯀꯌꯥ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ, ꯆꯩꯅꯥ ꯀꯌా ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤ, ꯉꯥꯡꯕꯤꯇꯣꯟ, ꯊꯣꯏꯅꯨ ꯃꯈꯣꯏ 3 ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤ꯫ ꯃꯇꯥ 3 ꯂꯥꯛꯄꯗꯨ ꯎꯕꯗ, "ꯏꯇꯥꯈꯣꯏ, ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯂꯥꯛꯏꯅꯦ." ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯃꯈꯣꯏ 3 ꯐꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ, "ꯁꯅꯥꯇꯣꯝꯕꯤ, ꯅꯆꯦꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣꯅꯦ?" "ꯀꯩꯁꯨ ꯁꯥꯗꯦꯗ ꯏꯆꯦ." ꯂꯥꯡꯂꯦꯟꯅ, "ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ?" "ꯍꯣ ꯏꯇꯥ ꯁꯛ ꯐꯖꯕꯤ, ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯁꯪꯂꯝꯂꯔꯣꯏ ꯅꯪꯗꯤ꯫ ꯍꯟꯗꯛ ꯀꯨꯝꯒꯤ ꯂꯥꯏ ꯍꯔꯥꯎꯒꯗꯧꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯁꯥ ꯃꯌꯥꯝ ꯂꯥꯏꯕꯧ ꯖꯒꯣꯏ ꯄꯨꯟꯅ ꯁꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯌꯦ꯫ ꯃꯃꯥꯡꯗꯁꯨ ꯅꯪ ꯌꯥꯎꯈꯤꯗꯦ꯫
ꯍꯟꯗꯛꯇꯤ ꯏꯇꯥ ꯅꯪꯅꯦ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯈꯨꯝꯖꯩ ꯏꯇꯥꯈꯣꯏ ꯑꯩꯕꯨ ꯅꯈꯣꯏꯕꯨ ꯅꯈꯣꯏ ꯁꯥꯎꯔꯅꯨꯗ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯅꯦ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯔꯒꯦ ꯌꯥꯔꯣꯏ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯅꯪ ꯌꯥꯎꯈꯤꯗꯦ ꯍꯟꯗꯛꯃꯨꯛꯀ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯒ ꯀꯧꯅꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯨ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯃꯃꯤꯠ ꯃꯛꯁꯤꯟꯗꯨꯅ ꯂꯩ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪꯅ ꯁꯦꯠꯅꯅꯕ ꯆꯔꯩ ꯐꯅꯦꯛꯄꯨ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯛꯇ ꯄꯤꯒꯦ ꯉꯥꯡꯕꯤꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯟꯅꯅꯤꯡꯉꯥꯏ ꯐꯤ ꯂꯩꯇ꯭ꯔꯕꯁꯨꯅꯦ ꯑꯩꯒꯤꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯟꯖꯧ ꯏꯇꯥꯈꯣꯏ ꯃꯗꯨꯒꯤ ꯅꯠꯇꯦꯗ ꯌꯥꯔꯣꯏꯀꯣ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯁꯠ ꯍꯥꯏ ꯏꯆꯦ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯅꯪꯕꯨ ꯖꯒꯣꯏ ꯁꯥꯕ ꯍꯩꯒꯗ꯭ꯔꯅꯦ ꯌꯥꯝ ꯍꯩꯅ ꯍꯩꯔꯕꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯌꯥꯎꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯁꯅꯥꯇꯣꯝꯕꯤ ꯅꯆꯦꯁꯦ ꯅꯪꯅ ꯌꯥꯅꯅꯕ ꯍꯥꯏꯌꯨꯀꯣ ꯑꯩ ꯍꯥꯏꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯣꯛꯂꯩ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯊꯣꯏꯅꯨꯅ ꯃꯥꯕꯨ ꯎꯔꯗꯨꯅ ꯂꯥꯡꯂꯦꯟꯗ ꯇꯞꯅ ꯍꯥꯏ ꯏꯇꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯖꯒꯣꯏ ꯁꯥꯕꯗꯣ ꯍꯪꯆꯤꯠꯅꯤꯀꯣ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯅꯥꯇꯣꯝꯕꯤ ꯏꯆꯦꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯊꯣꯛꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯉꯤ ꯃꯍꯥꯛ ꯃꯪꯒꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯗ ꯍꯪꯉꯤ ꯍꯩ ꯃꯈꯣꯏ ꯂꯥꯛꯂꯝꯂꯤꯕ ꯑꯁꯤ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯃꯈꯣꯏꯒ ꯇꯤꯟꯅꯒꯅꯨ ꯀꯧꯅꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯈꯛ ꯌꯥꯗꯦꯅꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯁꯠ ꯈꯨꯝꯃꯤ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗꯣꯏꯅꯦ ꯀꯕꯣꯛꯂꯩꯗꯣ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤ ꯖꯒꯣꯏ ꯁꯥꯕ ꯀꯥꯏꯅ ꯀꯅꯥꯒꯤ ꯖꯒꯣꯏ ꯁꯥꯕ ꯍꯩ ꯃꯤꯅꯥꯏ ꯃꯆꯥ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯤꯕꯅꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯂꯥꯟꯁꯤꯜꯂꯛꯂꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯕꯨꯡꯗ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯕꯣꯛꯂꯩ ꯃꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤ ꯉꯟꯇꯥꯅ ꯆꯠꯊꯣꯛꯈꯤ ꯂꯥꯡꯂꯦꯟ ꯌꯨꯝꯒꯤ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯇꯧꯖꯩ ꯅꯨꯡꯊꯤꯜꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏ ꯏꯆꯦ ꯊꯣꯏꯅꯨꯅ ꯁꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯀꯣ ꯑꯩꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯅꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯗ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯆꯅꯤꯡꯂꯣꯏꯗꯕꯒꯦ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯁꯤ ꯃꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯗ ꯃꯄꯥꯡꯂꯛꯇ ꯇꯤꯟꯕ ꯐꯪꯖꯗꯦ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯆꯦ ꯅꯍꯥꯟꯃꯨꯛ ꯄꯥꯕꯅ ꯂꯩꯔꯛꯄ ꯅꯪꯒꯤ ꯐꯤ ꯑꯃ ꯁꯤꯗ ꯂꯩꯌꯦ ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯖꯩ ꯄꯥꯕꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯆꯥ ꯑꯩꯅ ꯖꯒꯣꯏ ꯁꯥꯕ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯅꯤ ꯑꯩꯅ ꯁꯦꯠꯅꯅꯕ ꯐꯅꯦꯛꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯜꯂꯛꯇ꯭ꯔꯦ ꯉꯁꯤ ꯑꯁꯤꯃꯗꯤ ꯏꯇꯥꯈꯣꯏꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯔꯨꯔꯒ ꯍꯌꯦꯡ ꯄꯥꯕꯅ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯄꯥꯕꯅ ꯌꯦꯡꯅꯅꯕ ꯑꯃꯨꯛ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ ꯁꯅꯥꯇꯣꯝꯕꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣ ꯏꯆꯦꯗꯤ ꯀꯨꯏꯍꯧꯔꯣꯏꯗ ꯁꯅꯥꯇꯣꯝꯕꯤ ꯀꯣꯏꯔꯥꯡ ꯂꯥꯡꯉꯤ ꯃꯃꯥꯅ ꯂꯩꯕꯤꯕ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯐꯅꯦꯛ ꯁꯦꯠꯂꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯐꯤꯗꯤ ꯏꯟꯗꯦ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯨꯈꯨꯝꯗ ꯂꯩꯕ ꯂꯨꯄꯥꯛ ꯑꯗꯨꯕు ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯏ ꯂꯨꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯃꯃꯥꯅ ꯁꯦꯠꯅ ꯏꯟꯅꯔꯝꯕ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯌꯥꯎꯔꯤ ꯐꯅꯦꯛꯁꯤꯃ ꯁꯦꯠꯂꯒ ꯐꯤ ꯑꯁꯤꯅ ꯄꯥꯕꯅ ꯂꯩꯕꯤꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯏꯜꯂꯒꯦ ꯑꯁꯨꯝ ꯇꯧꯅ ꯂꯥꯡꯂꯦꯟ ꯀꯦꯕ ꯍꯧꯏ ꯃꯐꯤ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯊꯣꯔꯛꯄ ꯑꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯐꯖꯕ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯁꯥꯏꯅꯣꯟ ꯑꯗꯨꯅ ꯋꯥꯏ ꯂꯥꯏꯕꯛꯇ ꯀꯨꯞꯅ ꯇꯥꯔꯤ ꯀꯣꯂꯞ ꯇꯧꯕ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨꯅ ꯑꯌꯦꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏꯅꯤ ꯃꯤꯁꯅꯥ ꯂꯩꯀꯥ ꯑꯅꯤꯅ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯂꯤꯕ ꯁꯤꯡꯒꯜ ꯊꯝꯕꯥꯜꯒꯤ ꯂꯩꯔꯤꯛꯅꯤ ꯇꯨꯝꯇꯛ ꯇꯧꯕ ꯅꯥꯇꯣꯟꯅꯤ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯄꯥꯔꯞ ꯇꯧꯕ ꯑꯉꯥꯡꯕ ꯃꯆꯨ ꯑꯃ ꯁꯪꯖꯤꯜꯂꯤ ꯃꯗꯨꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯜꯂꯤ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯃꯈꯖꯥꯏ ꯑꯅꯤꯗꯨ ꯉꯥꯡꯂꯞ ꯇꯧꯏ ꯆꯝꯅ ꯀꯦꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯅ ꯄꯨꯝꯕꯨꯝ ꯌꯦꯡꯕꯗ 14 ꯄꯥꯟꯕ ꯊꯥ ꯆꯃꯥꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯅꯥꯄ ꯑꯗꯨꯗ ꯅꯥꯆꯣꯝ ꯑꯃ ꯊꯦꯠꯆꯤꯜꯂꯤ ꯅꯥꯄꯗ ꯅꯥꯌꯦꯟ ꯉꯛꯁꯝꯗ ꯃꯟꯖꯨꯅꯔꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯂꯥꯡꯂꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯂꯥꯡꯂꯦꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯆꯦ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯉꯣ ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯑꯁꯦꯡꯀꯤ ꯐꯖꯕ꯭ꯔꯅꯦ ꯏꯆꯦꯁꯦ ꯌꯥꯝ ꯐꯖꯩ
ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯇꯝ ꯑꯁꯤꯗ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯐꯤꯖꯦꯠ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯤ ꯐꯅꯦꯛ ꯑꯍꯟꯕꯒ ꯁꯦꯠꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤ ꯐꯅꯦꯛ ꯑꯁꯤ ꯁꯦꯠꯂꯣ ꯍꯥꯏꯔꯤꯕ? ꯏꯃꯥ, ꯉꯁꯤꯁꯦ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯏꯇꯥꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯁꯦ ꯍꯥꯏꯅꯈꯤꯕ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯒꯦ ꯇꯧꯕꯅꯦ꯫ ꯃꯈꯣꯏꯅ ꯖꯒꯣꯏ ꯁꯥꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯌꯥꯎꯒꯗꯧꯔꯤꯕ? ꯍꯩ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯊꯛꯇ ꯅꯪꯅ ꯖꯒꯣꯏ ꯁꯥꯅꯕ ꯍꯣꯠꯅꯕ꯫ ꯅꯪ ꯖꯒꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯅꯤꯡꯕꯒꯦ? ꯏꯃꯥ, ꯉꯁꯤꯇꯪꯗꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯕ꯫ ꯌꯥꯔꯣꯏ! ꯅꯪ ꯖꯒꯣꯏ ꯁꯥꯕ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯏꯃꯥ ꯏꯆꯥꯗꯤ ꯆꯠꯀꯅꯤ꯫ ꯅꯪꯅꯅꯦ ꯌꯨꯝ ꯑꯁꯤ ꯁꯪꯗꯨꯅ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯅꯐꯤ ꯀꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯂꯨꯆꯣ ꯆꯠꯂꯣ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦꯁꯦ ꯅꯣꯡꯃꯇꯪꯅꯤ, ꯉꯁꯤ ꯈꯛꯇꯪꯗꯤ ꯆꯠꯄꯁꯤꯕꯨ ꯀꯩꯗꯧꯒꯦ ꯏꯃꯥ? ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯍꯥ? ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯅꯆꯥꯕꯨ ꯑꯄꯣꯛꯄ ꯅꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨꯕ ꯏꯃꯥ꯫ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯗꯧꯔꯤꯗ꯫ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣꯗꯅ ꯆꯪꯉꯣ ꯊꯨꯅ ꯏꯃꯨꯡꯗ꯫ ꯅꯐꯤꯗꯣ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯂꯨꯆꯣ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥ, ꯅꯆꯥꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯇꯨꯡꯗ ꯏꯃꯥꯅ ꯆꯠꯀꯅꯣ ꯍꯥꯏꯕꯗꯣ ꯅꯆꯥ ꯆꯠꯆꯔꯔꯣꯏꯒꯦ꯫ ꯉꯁꯤꯒꯤ ꯑꯁꯤꯃꯇꯪꯗꯤ꯫ ꯍꯩ, ꯅꯪ ꯌꯥꯝꯅ ꯆꯠꯅꯤꯡꯉꯕ ꯅꯠꯇ꯭ꯔꯥ ꯍꯥ? ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯃꯒ ꯃꯩꯈꯦꯠꯀ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯂꯥꯡꯂꯦꯟ ꯐꯤ ꯑꯗꯨ ꯌꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯐꯤ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯄꯨꯊꯩ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯪꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯂꯣꯗꯅ꯫ ꯐꯤꯗꯨ ꯁꯦꯒꯥꯏꯕ ꯌꯥꯕ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯩ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯐꯤ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯗ ꯀꯕꯣꯛꯂꯩꯅ ꯂꯥꯡꯂꯦꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯩ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥ, ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯅꯪꯗ ꯁꯤꯖꯈ꯭ꯔꯣ, ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯃꯩꯅ ꯋꯥꯏꯗꯨꯅ ꯈꯔ ꯆꯥꯛꯂꯦ꯫ ꯁꯦꯠꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯃꯩꯅ ꯈꯔ ꯆꯥꯛꯊꯦꯛꯈ꯭ꯔꯦ꯫ ꯐꯤ ꯑꯗꯨꯃꯗꯤ ꯃꯩꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯀꯞꯆꯩ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥꯕꯨ ꯁꯥ ꯑꯣꯜꯂꯕꯣ? ꯏꯆꯦꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯅꯪ ꯌꯥꯝ ꯐꯠꯃꯟꯗꯦ꯫ ꯍꯩ, ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯩ? ꯍꯥ? ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯇꯧꯅꯤꯡꯂꯤꯕꯅꯣ? ꯍꯩ, ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯥ ꯏꯆꯥ ꯍꯔꯥꯎꯕꯨꯡꯗ ꯆꯠꯂꯨꯒꯅꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯂꯥꯎ ꯆꯠꯁꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯡꯂꯦꯟ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯥꯗ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ, ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯏꯁꯥ ꯄꯨꯝꯕ ꯃꯩꯔꯤꯅ ꯋꯥꯏꯅ ꯆꯥꯛꯂꯛꯂꯤ꯫ ꯏꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯆꯥꯗꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗꯅꯤ ꯊꯣꯏꯅꯨꯅ ꯍꯥꯏ, ꯏꯇꯥꯈꯣꯏ, ꯏꯇꯥ ꯂꯥꯡꯂꯦꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ꯫ ꯃꯥꯕꯨ ꯂꯥꯛꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯑꯗꯨꯅꯤꯅꯦ, ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯧꯈꯤꯒꯗꯧꯔꯦ꯫ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯉꯥꯡꯕꯤꯇꯣꯟꯅ ꯍꯥꯏ, ꯃꯃꯥꯇꯣꯟꯅ ꯁꯣꯏꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯂꯅꯤ꯫ ꯑꯣ ꯏꯇꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯇꯥ, ꯉꯁꯤꯒꯤꯗꯤ ꯐꯔꯦ, ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯁꯅꯨ꯫ ꯍꯌꯦꯡ ꯅꯣꯡꯃ ꯑꯃ ꯄꯨꯟꯅ ꯑꯃꯨꯛ ꯁꯥꯃꯤꯟꯅꯔꯁꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯀꯕꯣꯛꯂꯩꯅ ꯆꯠꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯍꯔꯥꯎꯕꯨꯡꯗꯒ ꯆꯪꯂꯔꯣꯏꯒꯦꯗ꯫ ꯏꯄꯥꯝꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯊꯣꯛꯂꯨꯔꯒꯦ꯫ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯀꯞꯄ ꯂꯦꯞꯇꯦ꯫ ꯉꯁꯤꯒꯤ ꯃꯍꯥꯛꯀꯤ ꯈꯨꯀꯞ ꯑꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯏꯃꯥ꯫ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯏꯃꯥꯇꯣꯟꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯨ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ꯫ ꯃꯗꯨꯗ ꯃꯃꯥꯇꯣꯟꯅ ꯐꯤ ꯁꯦꯒꯥꯏꯈꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯊꯥꯡꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ꯫ ꯊꯥꯡ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯃꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯄꯣꯊꯥꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯍꯥꯗ ꯄꯟꯊꯧ ꯅꯨꯡꯁꯤꯕ, ꯅꯆꯥ ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ꯫
ꯄꯟꯊꯧꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯟꯊꯧꯅ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯅꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯐꯪꯂꯔꯣꯏꯌꯦ ꯄꯟꯊꯧ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯒꯗꯤ ꯃꯄꯣꯛ ꯑꯗꯨꯗ ꯄꯟꯊꯧꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯨꯃꯛ ꯐꯪꯖꯒꯦꯀꯣ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯅꯨꯡꯁꯤꯅ ꯂꯞꯅꯕ ꯇꯥꯔꯦꯗꯣ ꯍꯥꯗ ꯄꯂꯦꯝ ꯏꯃꯥꯇꯣꯟ ꯂꯧꯊꯤꯕꯤ ꯅꯍꯥꯛ ꯅꯊꯟꯇ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯏꯃꯥꯒꯤ ꯍꯩꯅꯥ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦꯀꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯖꯕꯣ ꯋꯥꯔꯧꯒꯅꯨꯀꯣ ꯄꯂꯦꯝ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯃꯌꯥꯗꯒꯤ ꯑꯊꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯂꯥꯡꯂꯦꯟ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯤ ꯏꯃꯥ ꯅꯪꯒꯤ ꯅꯥꯛꯇ ꯅꯆꯥ ꯂꯥꯛꯏ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯕ ꯏꯃꯥ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯈꯤꯗ꯭ꯔꯦ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯔꯦꯜꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯌꯨꯝ ꯌꯧꯒꯗꯧꯔꯦ ꯈꯨꯜꯒꯤ ꯂꯥꯏꯁꯨ ꯍꯔꯥꯎꯕ ꯍꯧꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯅꯅꯕ ꯍꯥꯏꯗꯨꯅ ꯐꯖꯕ ꯐꯅꯦꯛꯅꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯍꯟꯗꯛꯇꯤ ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯄꯦꯟꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯔꯥꯡ ꯂꯥꯡꯅ ꯇꯤꯜꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯤꯁꯤꯕꯣ ꯆꯥꯎꯔꯦꯜ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ ꯀꯕꯣꯛꯂꯩ ꯃꯍꯥꯛꯀꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯝꯗꯨꯅ ꯍꯤꯛꯅ ꯀꯞꯂꯤ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯅꯪꯅ ꯆꯠꯄ꯭ꯔꯅꯦꯍꯦ इमा लाले लांगलेन इमाना वखल थेनखिबना इचाबु पोक्तबिने हाइदुना मतम पुम्नमक्ता लाना लौरुरे इचागी मफमदा इमा लाले सनातो बिसो मचेगी हक्चांगदा कोंदुना कबली चाउरेल ममिता उरिबा मचागी सक्तम अदुदा मागी थमोय अदुदी इंगा थागी नोंथांगदगिसु हेना कन्ना खागलखरे मखुरु अनिदो लेमाइदा तुथै इपागी लांगलेन करी मतौनो नंगना तौरमलिबा सिबो इपादा करीगिनो नंगना सिगुमा सक्तमबु यंगलिबा नंग इपाबु थादोक्तुना चटलब्रो लांगलेन इपागी लांगलेन नंग इपादा कौबसि ताजबरो कबोगले कपना मपुरेबदा हाइजै पुमदमक अइना ओहेनखिबने इचा लांगलेनबु अइना हातपने अइदि मि हातपिने अइबुसो हातो इचाबु अपोक्पि नते हाइदुना नंगना मतम पुमनमक्ता अइगी इचाबु ताथि तावैना तौबा नत्रा सेलिबा मफि असिसु अइना चाकलिबा माने नंगदि मि हातपिने अइना नंगबुसो हातकने असे हाइदुना चाउरेलना मागी नुपिगी मखौरिदो मेटननबा होतनै मदुदा मियामना चंगदुना खामतोकनै कबोकलैना हालो नखुतुना अइबुसो हालो मदुना अइगी अपेनबा ओइरके ममा अमा ओइबदा मतिक चाद्रबा अइने ओ इपागी लांगलेन नमातोनगी सारैदा नंगदि खांगबा ngamda इपाबु थादोक्तुना चटलबोय इपाबु हलकपा ngairamjiba karigino इपागी नाकता हलकखुओ इचाना सेटननबा इपाना चरई फनेक लेरकले नंग अमुक्ता सेटलखुओ मचागी थवा याउद्रबा हक्चांग अदुबु कोंदुना महाक ओन्ना थोइना कपले अइगी इचाबु हातपा मि हातपिने नंगदि अइगी युम असिदा लेबा यारा नंग हौजुम युम असे थादोक्तुना चखिगदबने असे हाइदुना मागी नुपिबु चिंगथोइ मखोइ मपा अइ लानख्रे अइ तसेंगना लानख्रे अइगी अपिकपा पुक्चेलना इचाबु लाना अदुमक लौरुरे फट्टबि अइगी सारैदा कयादा वाना खांगलमगदबनो इचादो इचाना अइबु सोइदना वारौरमगनिये इचा हातपा नंगदि युम असिदा लेबा यारा हौजुमक नंग चटख्रो इचागी अरोइबा मथौ मंगमसि मतदि अइबु यावबा याबगे अयाबा पिबि मदुगी मतुंगदा अइ चचखिगे चाउरेलना मागी नुपिबु कौदुना कपचै सखी ngasi नचा नुपिसे मपा अइबु थादोक्तुना चटख्रे नंगी ननाक्ता इचा लांगलेन लाक्प्रो इपागी लांगलेन नंगना मागी नाक्ता नुंगाइना लयुको इचागी मिटुदगी पिरांग अमत्ता सिन्थहलोय हाइना अइना वासक्खिबा वासक अदुबु ngakpa ngamkidabagi ngasidi योई मयाई ताउदन अंगानबा महाकना
ꯏꯐꯝꯗ ꯏꯆꯥꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯔꯦ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯋꯥꯡꯄꯥꯠ ꯑꯗꯨꯗꯅꯤ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯃꯥꯟꯖ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯀꯔꯤꯒꯤ ꯆꯠꯄꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ? ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯣꯟꯊꯥꯡꯅꯅ "ꯇꯥ ꯃꯥꯟꯖꯥ" ꯑꯁꯨꯝꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯟꯖꯅ ꯍꯦꯛ ꯇꯥꯔꯛꯏ꯫ ꯃꯥꯟꯖ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯥꯟꯖ ꯃꯤꯠꯐꯝ ꯑꯗꯨꯅ ꯂꯨꯔꯕ ꯏꯄꯥꯛ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯊꯔꯨꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯃꯗꯨꯕꯨ ꯑꯁꯦꯡꯕ ꯂꯥꯡꯂꯦꯟꯅꯤ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯩ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯣꯏꯔꯝꯂꯦ꯫